ꯃꯌꯥꯝ ꯉꯁꯤꯃꯨꯛ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯏꯔꯝꯗꯝ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯑꯋꯥꯕ ꯇꯥꯕꯅꯤꯅ ꯃꯌꯥꯝꯅ ꯍꯟꯗꯛꯀꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯂꯦꯞꯅꯕꯗꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯆꯥꯔꯝꯒꯅꯤ ꯑꯗꯣ ꯑꯩꯁꯨ ꯆꯥꯖꯩ ꯑꯗꯣ ꯃꯌꯥꯝ ꯍꯟꯗꯛꯀꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯅ ꯏꯆꯜ ꯏꯆꯦꯁꯤꯡꯅ ꯅꯨꯡꯉꯥꯏꯇ ꯋꯥꯕꯗꯣ ꯑꯗꯨ ꯎꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯇꯕꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯐꯪꯕꯁꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯃꯣꯏꯅ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯍꯦꯜꯂꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯄꯥꯕꯨꯡ ꯕꯤꯔꯦꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯗ ꯑꯩꯒꯤ ꯅꯤꯇꯥ ꯄ꯭ꯔꯣꯗꯛꯁꯟꯒꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯕꯨꯡꯗ ꯍꯥꯏꯖꯔꯤ ꯄꯥꯕꯨꯡ ꯌꯥꯝ ꯌꯥꯡꯅ ꯏꯔꯥꯡꯁꯦ ꯐꯍꯟꯕꯤꯔꯣ ꯍꯥꯟꯅꯗꯧꯅ ꯃꯅꯤꯄꯨꯔ ꯏꯪ ꯇꯞꯅ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯍꯟꯕꯤꯔꯣ ꯄꯥꯕꯨꯡ ꯑꯁꯤ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯇ ꯅꯤꯇꯥ ꯄ꯭ꯔꯣꯗꯛꯁꯟꯒꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯋꯤꯁ ꯇꯧꯖꯔꯤ ꯍꯦꯄꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯁꯤꯅꯤ ꯑꯗꯣ ꯍꯟꯗꯛ ꯆꯍꯤꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦꯀꯣ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯦ ꯐꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯏꯁꯣꯔꯗ ꯊꯧꯅꯤꯖꯁꯦꯕꯀꯣ ꯑꯗꯨ ꯁꯔꯥ ꯀꯩꯁꯨꯝ ꯎꯄꯥꯏ ꯂꯩꯇꯦꯕꯀꯣ ꯃꯌꯥꯝ ꯈꯨꯔꯝꯃꯤꯟꯅꯁꯤ ꯄꯨꯟꯅ ꯖꯥꯡꯅ ꯐꯍꯟꯕꯤꯕ ꯍꯥꯏꯗꯅꯀꯣ ꯑꯗꯨꯝ ꯌꯨꯝꯗ ꯐꯝꯃꯒ ꯑꯩꯈꯣꯏꯒꯤ ꯈꯨꯔꯨꯝꯖꯕꯁꯦ ꯁꯤꯗꯅꯤ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯍꯧꯅꯕ ꯇꯧꯒꯦ ꯍꯥꯏꯕꯀꯣ ꯉꯁꯤ ꯅꯨꯃꯤꯠꯁꯤꯒ ꯑꯩꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤꯒ ꯑꯗꯨꯝ ꯀꯩꯀꯩ ꯇꯧꯒꯦ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯉꯁꯤ ꯗꯤꯟꯁꯤꯒ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯣ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯗꯣ ꯐꯖꯕ ꯑꯗꯨꯝ ꯀꯣꯃꯦꯟꯁꯨ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏꯕꯀꯣ ꯑꯗꯣ ꯃꯊꯪ ꯇꯥꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯒ ꯑꯌꯨꯛꯀꯤ ꯄꯨꯡ 9:30 ꯇꯥꯔꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯩ ꯉꯁꯤꯁꯦ ꯇꯟ ꯈꯛꯇꯪ ꯍꯧꯒꯦ ꯍꯥꯏ ꯇꯧꯔꯤ ꯑꯗꯣ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤꯒ ꯑꯩꯅ ꯀꯔꯤꯒꯤ ꯇꯟꯁꯦ ꯍꯧꯒꯦ ꯍꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯗꯨꯒ ꯃꯌꯥꯝ ꯉꯁꯤꯁꯦ ꯄꯄꯥꯒꯤ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯑꯩꯅ ꯇꯟꯁꯦ ꯍꯧꯖꯕꯅꯦ ꯍꯥꯏꯕꯀꯣ ꯄꯄꯥꯁꯦ ꯃꯃꯥꯡꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗ ꯑꯩꯈꯣꯏ ꯆꯥꯛꯀꯧꯕꯤꯔꯝꯃꯒ ꯍꯞꯇꯥꯗ ꯅꯨꯃꯤꯠ 10-15ꯅꯤ ꯃꯇꯨꯡꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯉꯁꯤ ꯆꯍꯤꯕꯨ ꯐꯥꯔꯛꯇꯣꯔꯦ ꯑꯗꯣ ꯃꯌꯥꯝ ꯄꯄꯥꯒꯤ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯑꯩꯅ ꯇꯟꯁꯦ ꯍꯧꯖꯕꯅꯤ ꯃꯥ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯃꯃꯥꯡꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗ ꯑꯩꯅ ꯍꯧꯕꯤꯅ ꯄꯨꯖꯝꯃꯤ ꯑꯗꯣ ꯃꯥꯁꯦ ꯌꯥꯝ ꯍꯔꯥꯎꯅ ꯆꯥꯈꯤꯑꯕꯀꯣ ꯑꯗꯣ ꯍꯟꯗꯛꯁꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯒꯤ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯑꯩꯅ ꯇꯟꯁꯦ ꯍꯧꯖꯕꯅꯦ ꯍꯥꯏꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯄꯨꯔꯤꯁꯨ ꯈꯔ ꯍꯧꯕꯤꯔꯦꯕꯀꯣ ꯄꯨꯔꯤꯁꯤꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯁꯤꯁꯦ ꯂꯣꯏꯔꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯗꯨꯒꯁꯨ ꯃꯣꯏꯁꯨ ꯄꯤꯖꯔꯅꯤ ꯑꯉꯥꯡ ꯈꯔꯗꯁꯨ ꯑꯗꯨꯝ ꯄꯤꯖꯒꯅꯤ ꯍꯥꯏꯕꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯍꯧꯖꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯁꯤꯅꯤ ꯑꯗꯣ ꯍꯧꯕ ꯂꯣꯏꯔꯦ ꯍꯥꯏꯕ ꯍꯧꯖꯤꯛꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛꯅ ꯕꯥꯔꯣ ꯃꯇꯝꯅꯤ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯕꯥꯔꯣꯁꯦ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤꯒ ꯕꯥꯔꯣ ꯃꯇꯝꯁꯤꯒꯅꯤꯀോ ꯑꯩꯈꯣꯏꯅ ꯑꯍꯥꯎꯕ ꯆꯥꯔꯤꯁꯦ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯕꯥꯔꯣꯁꯤꯗꯤ ꯑꯍꯥꯎꯕꯁꯦ ꯆꯥꯅꯤꯡꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯉꯁꯤ ꯏꯆꯝ ꯆꯝꯅ ꯏꯔꯣꯟꯖꯔꯒ ꯑꯗꯨꯝ ꯌꯦꯔꯨꯝ ꯑꯃ ꯇꯟ ꯍꯧꯖꯕꯅꯦ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤ ꯑꯩꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯁꯤꯅꯦꯕꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛꯅ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 8 ꯇꯥꯗꯦ ꯇꯧꯔꯦ ꯍꯥꯏꯕꯀꯣ ꯃꯌꯥꯝ ꯍꯟꯗꯛꯁꯦ 4-5ꯅꯤ ꯁꯨꯔꯦ ꯉꯥꯒ ꯆꯥꯗꯕꯀꯣ ꯑꯗꯨꯝ ꯄꯨꯖꯥꯅꯦꯅꯅꯦꯀꯣ ꯑꯗꯨꯝ ꯉꯥꯁꯦ ꯆꯥꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯅ ꯉꯁꯤꯁꯦ ꯍꯌꯦꯡꯗꯩꯗꯤ ꯂꯣꯏꯅ ꯃꯥꯏꯒꯤ ꯁꯨꯇꯤ ꯑꯣꯏꯅ ꯑꯣꯏꯔꯝꯕꯗꯣ ꯍꯥꯡꯅꯔꯅꯤꯗꯣ ꯑꯗꯨꯅ ꯉꯁꯤꯁꯦ ꯉꯥ ꯃꯆꯦꯠ ꯑꯃ ꯆꯥꯅꯕ ꯍꯥꯏꯅꯀꯣ ꯉꯥ ꯂꯩꯕ ꯆꯠꯂꯨꯕ ꯉꯥꯁꯨ ꯊꯣꯛꯑꯝꯗ꯭ꯔꯦ ꯍꯥꯏꯕꯀꯣ ꯃꯦꯀ꯭ꯔꯦꯜ ꯑꯣꯏꯅ ꯊꯣꯛꯑꯝꯅ ꯄꯣꯔꯛꯑꯦ ꯍꯥꯏꯕ ꯑꯗꯣ ꯃꯦꯀ꯭ꯔꯦꯜꯁꯤꯒ ꯄꯥꯟꯁꯤꯒ ꯊꯣꯡꯖꯜꯂꯦ ꯃꯌꯥꯝ ꯑꯗꯣ ꯁꯤꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯆꯥꯕ ꯈꯣꯠꯄ ꯀꯩ ꯀꯔꯥ ꯉꯁꯤ ꯀꯩꯁꯨꯝ ꯎꯠꯂꯔꯣꯏꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯑꯗꯨꯝ ꯊꯝꯅꯕ ꯇꯧꯔꯒꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯐꯖꯕ ꯀꯣꯃꯦꯟꯁꯨ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯊꯝꯃꯒꯦ ꯃꯌꯥꯝ ꯕꯥꯏ